Image PAODAM eng tabiribasingbu Nomaitham Kajal Devina khurumjari. Ahanbada maruoiba pau pijari. Central Trade Union Leibak Sinba Thungna Kauba General Strike Manipurdasu mafam kayada changsinki. E-Pau Tengmang Loop Manipurna E-Pau Journalist Award 2025 nanthokre. Loinana Gujarat thong tektuna gari kaya turalda tashinbagi thadokta mioi mapan sire. Mapung oiba pau. India के Prime Minister Narendra Modi na luchingba BJP lengak lakpadagi India da lariba cooperate singbu senjau paiba singda pithokduna privatize tawduna lairaba singbu I chupa amadi nehettuna thambibagi mayokta ngasi India pumada lariba Central Trade Union 13 amadi Federation kayaga kusanmaduna nationwide general strike chathakre Manipur gi su oina Trade Union Federation amadi organization punna yankai henbana sagatuna chathakre chathakiba strike na maram oiraga lamdam asida su mahausagi punshida chauna akaiba pikre Coordinating Body of Trade Union ki makhada Manipur da chathakiba general strike na Mariam Oiraga Interstate Bus Service, Postal Service, LIC, Bank, Petroleum, Pothok Puba Gari Sing Train Baleb ki State amadi Central Government ki Karmachari Sing Show Makoi Office Sing da Leb Thabak Lebtana Kongjang Sangsin ki Strike asibu sawal aduna ima kaithel famna kidre street vendor sing masing hantana phamba uki akoi bagi dukan sing mahausa gom paktak nana Hangna kidre tonga ba thabak mafam singi workers sing khaknatana angawadi workers amadi asa workers kaya yauna office tat lakdaga strike chathaki ba strike asi shinmi sing na mapung oina pen daba kaya ga loinana tonga ba demand kaya talduna pangthokibani Central Trade Union ngasi India pumba kauriba nation wide general strike Lamdamashida su tongan ba simi amadi employee singna sagonarakpa oina All Manipur Bank Employee Association na su strike asuda mapungfana saru yakre ngasi MJ Avenue da laiba the Imphal Urban Cooperative Bank Limited ki head office da bank employee singna tongan ba slogan iba placard paiduna general strike asi mapungfana chathaki strike asi ga mailena na All Manipur Bank Employee Association general secretary Soibam Indra Kumar na haikibada ngasi changsaliba general strike asi maru oina labor law 29 asibu namsin Duna India da lariba trade union sing asibu muthatna bokhona duna pro oiva sector singdana hena michang changba manba thabak thawong kaya chatharakpa asigi matangda Central Trade Union na ngasigi general strike asi chathabani hojik paliba NDA lenga asina labor worker amadi employee singna taliba demand minimum wage asi listing kuntaru ohengadabani haiba asisu ngasi phawa thabakta onthopidana leibada natana NDA sarkar gi anoba policy kaya semjinduna labor singe hakput namthaduna thambiri amadi ngasigi strike asina taliba demand asi banking khaktagi nati India gi leiriba labor law 29 asibo thupchinduna labor court mari khak oina ohalagani hariba khongthang asigi mayokta changsilba strike amani masida tongan ba working sector sing gi yaifa gadaba demand kaya yauri haina phongdokhi Then, including the banking sector, insurance sector, should the hour be affected? The Masigi Mayota could Tongan Tonba demand for the Kuna had a general structure to Surga. I can Anti-labor and anti-farmers policy ki mayokta coordinating body of trade unions Manipur Scheme Workers Union Thawal District Committee amadi Thawal District State Pensioners Union Thawal nasungasi Thawal atopam kaithel da wakat mifam chathakre wakat mifam aduda saru yakhiba pensioner amana phongdorakpada Manipur State Pensioner Union na pirakpa instruction amagi matung inna ngasi wakat mifam asi phamjabani sarkar na pensioner union da pigadaba kudongchaba kaya ama ngasi phawa piwidana thambire Bharat sarkar na piriba DA Manipur Sakarna Manipur gi pensioner sing da piriba DA asiga yamna chawna khetnaba lei adugi shumatakta all pension scheme haidana ama chatnaramba dushu lengak na new pension scheme haina hongdok pikre machina pensioner sing da hena awawa mayok na hale maram asuna hana chatnaramba all pension scheme adu chatna hambiu haina phongdoraki amaromda Thawal district manungi honorarium and wages ta leiriba angawadi worker amadi asa worker singna so trade union na chongshiliba khongjang bu sagoladuna athopam kaithel da wakat mifam chathaki saru yakhibi amana phongdorakpada pot ki mangmal na atya pakna wanglaknaba matam asida lengak na piriba kuchumal asi aduki matik pikre maram asina matangwa chanaba mawongda kuchumal pibiu haina phongdoraki
अखोई continuously matam kaya gi mamang gi su adumak tanduna lakwa saruk amani ngasi bawda pithok pidabdagi ngasi so na hongna na hai ba khoi dabi sing se atu ba matam da pithok piu hairaga ngasi gi thamje thamjaba All India Trade Union ngasi India sinba thungna kaukhiba general strike sagotuna Nambol Bazar Women Vendor Association ngasi Nambol Kaithal da wakat mifam sathakre Nambol Kaithal da street vendor perform phamlibi ima kayana saru yaduna chathakiba wakat mifam duda Nambol Bazar Women Vendor Association ge secretary Hais Kunjala Tana phongdokhibada Nambol Bazar sida shu license pariba street vendor phamlibi ima singna ngasi shu kochen chenba makai vendor phamli street vendor phamli basingna laikhidaba yarakpada lengak na shinmi ama oibagi pham thokpa sing phanghan binaba amadi potki mamal singna atia pakna wangkhalakpa matamsida lenga ke thabak tawba singi khuchuman tolopti asum hengat piba sinmi singi khuchuman di hengat pidaba aduna hingba wasalakpana sinmi singi khuchuman hengat naba All India Trade Union ge khongjang asi sagotuna ngasi ayupung 9 dagi nunthilgi pung 3 fawba phambani makata na su All India Trade Union na changkhilakpa khongjang singda sagot khigani haiki ngasi India pumba National White General Strike thariba shida Manipur State ashidasu All India State Government Employees Federation AISGEF Manipur Government Services Federation MGSF amadi Manipur State Pensioners Union MSPU State na mapung oina khongjang asibu mapung fana sawatuna Manipur pumba saru yariba asigi saru ama oina Joribam district dasu Manipur Government Services Federation MGSF Joribam branch na sinduna Joribam Higher Secondary School mamangda wakat mifam phamduna khongjang asibu sagot kre Strike asigi matangda Manipur Government Services Federation MGSF Joribam branch ke advisor CS Direndra Singh na haikibada All India pumba tongan ba demand tawraduna ngasigi strike asida Joribam district dasu support tawba oina pangthokpani haiki Paumi singi khusuman yauna tongan ba level singi khusuman thada lising kuntaruk phanghangadabani haina coordinating body of trade union ge chairman L Sotin Kumar na phongdokre ngasi rup mahal tengta leiba CPI gi office ta pangthokhiba pawgi mifamda mahakna hai national gi thakta chathakhiba general strike pu sagatuna lamdam asida leiba LIC BSNL bank employee amadi postal yauna sintha leptuna makoi gi office ta khongjang sanction khibagalona national highway sing da cheliba truck driver sing asu steering thadok na sintha leplaga khongjang asibu sagotki India lengang na hiram khuding da privatization tauna ba hotnarakpa sida labor sing da achoba chaitheng pirakpa masida natana DF asa workers midday meal anganwadi workers amadi paumi singi khusuman asi thagi lising kuntaruk pigadawani kumja lising ani kulumdoi gi me ahum dagi hauraga lamdamasida thokliba irang asna maram oiraga free movement yadriba amadi truck drive sing national highway sing da athingba piriba si khudakta lepkadawani ngasi ase gomba demand kaya galona chatariba general strike asida miyamna pongfana sagolakpa si thagatli makha tarakpa khongjang kaya dasu miyamna saru yabiu haiki Masidi national highway punamakta drivers in the steering by the way khongjang changgeli se free movement ya haloi begin petroleum gi tanker sing thabak lepani hai ba khangna gari kunmanga lenga asina gas lokthok na hondok na bidam ta thajalakpa madu punamakto gari ma phawda petroleum pothok amata hapan gidre makha tana tokhai na tahanaba lengakna hotnarabra haina khundrakpam SC gi MLA KS location na wahang hangnakli mafam asi chungaral testpur da leiba yaifalamjing kanglup YLK community hall da pangthokiba e paukting bangluk manipur gi nipa subama po common tharom da phongdokhibani tharmadu da loop asina sinba lemna EP khibage tharom da saru yakhiba blood donor 29 class 10 amadi 12 exam da thang ta music amadi MIL manipuri da subject topper oikiba
mahiroi mapal pukning thawatki loina chahi asidagi lepalaitena piba haugadaba pau special journalist award 2025 paumi nipan da khusinaki award phangkhraba paumi shingdi impact tv news ki staff reporter elangba mushuk impact tv news ki cameraman lema pokpam kavi chandra maitai istv news ki staff reporter ningthau khongjam sanajawa maitai istv news staff reporter michael j yumnam sangai express ki staff reporter moyang them khagemba Pokna Family staff reporter Mission Oinam Wangkai Angom Lekai Sanalaipak Pauchegi staff reporter Robinson Wahengbam Amadi Elite TV News ki staff reporter Sana Hemamni Tharomaduda TS location na makata kibada Manipurda hauzik oriba thokliba irang asi matam chana layeng haudabadagi thokibani irang asi haurakpa pada leibang ngaklega matau karamna irang thokhaloi haibagi wakhalon amata sisinakide MLA yankai hena leiba ruling party ki marakta lengakpa haitabana maram oiraga opposition party show san asibagi manakta leplubagi wafamda tare Thingelda tainaba ngamdraga nase khongda tainai haibagi fibamda opposition da lairabasu yungmai thakrabani fibam asida miyamdi kanagi tungda ingani haibagi chamamnaba lairakle Lengak asana ningthina lengak trabanina lambi pumba chotpa yadre BJP di chorol lolaga leire issue loishinna ba hotnadre leiriba PR gi lengak asinasu thokleba wathok asibo loishinna ba pakhalakliba thabak asida pukchal sengdabagi mami amasu uba fangnei haiki matek to tahun jarage haidan harba matungda thamni lekanda kadai do gyanan dadaga karana polok chota chota menjalamaga Hingjung mangong thambiram de ngasi lamdi do sarna sadana abdu khurai lamnong de na abdu akhoi ge a sambai machin bakse umloi de loire am ta lau ya de adu idi ai ngasi thu media thu hanjanu isa moi knowledge dai thambi chimiya ka dole ju bodi yen de ko kari no matam ne abdi ke onaban MLA le biri ai harama thamu ke ju bodi to de kari na hai base amutang ge hanbiyo Manipurda thokliba irang asida lanjalakna lariba IDP singna leinaba fufula amadi saitona nangna sariba prefabricated housing MPCC gi president K Mega Chandra ngasi koina chetuna yengsinkhre yengsin khongchat aduda DC Bisnupur Pujaya Langbam IS IADMT Opendro MCS amadi Police Housing Corporation gi makok thongbo official singsu saru yaki yengsin khongchat aduga mailena MPCC gi president K Mega Chandra na phongdokhibada Numit Satrat Marifutara Taru Shuraba Irang Ashida Manipurgi Lenga Ashina clear picture ama miyam da khangandaba haibasi yamna laibak thibani Manipurgi Chief Secretary PK Singhna President Rural Government asigi makada phase ahum thokna resettlement tahangani haribasi solution ama puraktuna Halaga Yadava Singna prefabricated house chat Lahangani Haibani Chief Secretary na Thamlak Liba Wafam Asina Hena Community Division Hengalakna Bagi Macha Orak Pasu Yai Mamang Chahige September Thadagi Saba Horokiba prefabricated housing Karamba Matamda Loigani Haibasu Kangbangamdri Agency na formal contractor gi tender Tawadaba Adu Tahodabana PR Lakwadagi Tha Taruk Mok Thabak Suba Lepkre IDP Singidama Relief Material Sing Lawu Singu Bagi Tawkiba Sanction Sing asi masada yaudre habadishu masina mayek sengna takli ahanba festa sakiba prefabricated housing jo tender tawdana sakre ani shuba sisu PR laktuna tender taromdana lepa shina paliba lengak mapungfa na phel ori haiba miyamna yanaraba wafamni haiki panba yabadi fubalada sariba prefabricated house drama marifu humdoi saga dawagi manungda marifu tara mangadi mapungfa na saba loiduna leiri prefabricated house ki oina chamal kun mari gi manungda nifu mari saba lore amadi humudra ba thada wasa ye ba thada adi phase ahum thongna hanjalhani di hai but maduda akhoi gi ayabagai na anak pa jaga singdana asai gi madu hanjalhan gi ba aduga yadaba singduna relief camp da asi leiriba singche relief camp tu akhoi gi prefabricated house da hongjalan ba haibene ba hojiki announcement se aduna masina hena akhoi gi IDP singda clear oiba picture ma government gi sahi ani ga thani suraba hoi gi 796 days ngasi bokta
masi suroba sida akhoi gi clear picture ama lainga ka sine piba ngamdabase akhoi yamna ngak eba Disabled persons in Tokuna Tambagi Mode Makoina Tainariba Kudong Chadabakaya, Mayami Ishuni Kalabadi, Mayamna Manava Takta Pukat Pak Namgani Haina, All Tribe Disabled Union Manipur ATDU MG General Secretary Du Chung Sing Korean Fondorokli, Wafam a Singasi Rights of the Indigenous Peoples with Disabilities in Northeast India, enhance and capacity building Haibashida, All Tribe Disabled Union Manipur National Pangtok Liba, Regional Consultation Program the Pongdo Kivani, Palace Compound Liba, Castle Hotel the Pangtok Kibataramuda, Lok Sabagi MP, Angom Chabimon Akoijam, State Commissioner for Persons with Disabilities Manipur, W. Birahari, Manipur State Commission for Women Chairperson, Tumlip, Tingning Fong Monsang, Manipur Human Rights Commission member, Kangjam Khagendra Social Welfare Department के Deputy Director L Daneshwar na tharom gi maru oiba mithune sing oina saru yaki tharom aduga marinana ti chong sing koreng na makha ta na hai disabled person hen na mapangal kangkhatnba mioiba ama oina makhoi famham thokpa right sing matik chana phanghanba pandamda asigumba program ase pangthokpani makhoi gi oiba right sing matik chana phanghanba haibasi disabled person adu khaktana awareness oinaba yadi makhoi gi imung manung amadi mayam punna disabled persons singe maramda aware oiba changi masigi damak ATDUM na lamlamna chatuna mayam na aware ohenaba hotnari masida marinaba authorities singna makhoi gi damak ahenba mieng changduna makhoi gi oiba rising phanghanaba hotnabada akanma mieng changhaningbagi apamba phongdorakli Nomagi Oiba Academic Awareness Program ama pangthokre Coalition Against Drugs and Alcohol Kadana Lisang Sitna ngalingi matamdagi nisagi mayokta satharakpa campaign gi saruk ama oina amasung Manipur Khunaida nishana piba setheng sibu pakthok chawthokna wakhal khanthaminabagi saruk ama oina ngasi ayupung 12 makhai taba matamda Kadana shinduna Nomagi Oiba Academic Awareness Program ama Impetus School Thinungai Awang Lekai Bisnupur da pangthokre Awareness Program asigi thimna Mayai Kaba Nishana Mahirwe Khunaida Piba Chaithengna Oiki Tharomashida President Members Sing Oina Nongmaiten Dinesh Vice Principal Impetus School Hizam Priyokumar President Kada Amasung Hais Basanti President Kada Visnupur District Committee na Oiki aduga Tharomashigi Resource Person Oina Takhelambam Gitchandra Maitei Secretary General Kada Saru Yaki Manipur State Rural Livelihood Mission MSRLM gi mieng makhada hangang SC manung chana leiba Gram Panchayat Nipan Punsinuna Semba Thaungambi Women Multipurpose Cooperative Society Limited na sinduna BPRP Convergence Mela pangthokre Luang Sangmang Pukri Achauba Mapal Community Hall da pangthokiba mela adu da saru yakiba MSRLM gi State Mission Manager Binotal Loitongbam na hai Village Prosperity Resilience Plan BPRP ki makhada grassroots level da khongang sing chakhat na bagi pandam da mela asi pangthokpani khongang gi miyam gi phampham thokpa hak amadi yaifa thaurang sing mailina ba department sing na chatuna matam changna tanabagi mahutta mela asida mailina ba line department khudingmak laktuna miyam gi mateng panghanbani Sustainable Development Goals ki makhada khongang sing asida karamba goals na maru oi ba haiba khandoktuna sothana lariba kaya asi Menkhatpada asigumba mela asina chawna mateng pangli phongdoki pangthokliba mela aduda saru yakhiba haingang CD block ki block development officer elangbam amuthoi khangan bana hai block asigi makhada leiba self help group amadi village level federation kayana saru yaduna cluster level ge thakta sathakiba mela asuda punna line department kumapan lomna saru yaduna miyam da chawna kanaba piri Mamangai da Gram Sabha mifam famba matamda mapung faba ngamdabadu ngasidi cluster level da tiliba miyam asina matung tabada lakpa lenga ki chakwa tharang singda khongang desu mapung fana yahonba ngamlagani habagi achotpa thajaba lei chahi amada Gram Panchayat amagi kari karamba chakwa tharang paikhat khre amadi kayamuk yamna khumang chokshile haiba asi Panchayat Development Index cyber portal dagi miyamna su uba fangnagani phongdoki Manipur da ngasi miyoi ahum nauna COVID positive oiba thengnakhri ngasi miyoi 15 COVID test tawbada miyoi ahum positive oirambani ngasi mi 3 na COVID nawa faluna discharge tawkhre active case ta miyoi 39 leiri
Thawal Okramda Leiba Waikomani Girls WMG College ke Induction Program Organizing Committee amasung Internal Quality Assurance Cell anina punnak sinduna college asige academic session 2025-26 ta nauna ming chalaklaba BA BSc Mairoi Singi oiba student induction ge tharong ngasi college asige indoor stadium da pangthokre student induction ge tharong madu da WMG College ke principal Professor Hais Manoranjan Sharma na athoiba mithunglen college asige vice principal Dr. S Sam Kiran Singh na Taromapu aduga college asigi teachers association gi president W Sabhabati Devina akhanaba mithunglen oina saru yaki college adugi 65 Manipur Girl Battalion NCC gi cadet singna national anthem saktuna haudoki batharomadu da home science department gi head of department Dr. Hais Jinivala Devina saru ya Taramna Opagi Warol Thamki Music Department ge lecturer Ningumba Tomba Sociology Department ge head of department Dr. T.S. Sunitivala Devi Philosophy Department ge head of department K. Bidarani Devi na chungbana college asina paikhalak liba subject course singi matang da wangangki lena tonga ba competition kaya da saru yaruba makok mathang tarakpa college asige mairoi singda college ge principal na lengyan amasung sel gi manapiduna puning thawatki KBH ke Thawal na sinduna mushroom ge maru marang puthokna ba unit mushroom spawn production unit amang ase KBH ke Thawal gi office complex ta hangdokre establishment of mushroom spawn production unit at KBH ke Thawal for quality spawn supply to SHGS through FPCSS outlet points haiba project amagi makhada na partner section sanction tawduna mushroom spawn production unit ama hangdopagi tharamaduda Department of Horticulture and Soil Conservation Sanjan Thongi Director K Devadita Sharma KBH ke Thawal gi HO ODB Senior Scientist Dr. Jesmarani Sarangthem Nabart Imphal gi General Manager GM Partha Mandal Manipur Rural Bank ki Chairman Abhay Kumar Rice Research Station Wangbal gi Breeder L Santikiran Devi amadi District Agriculture Office DAO Thawal TS Joy Prakras na President Member sing oina saruk yaki Tharong gi saru ama oina athoiba mithungnen sing na mushroom spawn production unit adu hangdok pagaluna na KBH ke Thawal gi makhada lariba farmer producer organization FPO singna puthokpa potlam sing utpa stall sing koina chatuna yengsinki amadi KBH ke Thawal gi chahi gi oiba souvenir ama form pagaluna na farmer producer company khara da sprayer singju yenthoki athoiba mitung gi warwal perioduna Department of Horticulture and Soil Conservation Sanjan Thongi Director K Devadita Sharma na hai pick level so pick na asigomba mushroom ge maru puthokna ba unit ama KBH ke Thawal da hangba ngamba sigidama narbat amadi mailena ba pumbabo apemba wafam phangdoki loina mahakna makhata na hai Manipur gi mapal lamda leiriba farmer producer company organization kayana mai pak na thabak toba ngamlaga Manipur dadi karigi damak mai pak ngamdribano haibagi nung nangba wafam phangdoki masibu mai pakhanba ngamnabagi damak farmers singna maromdom individual oina thabak tawbagi mahutta punna collective oina hotnaminaba amasung matamga chanana scientific methods singshina duna hotnaba tangai fade haiba wafam kaya phangdoki District Health Society Kaksing amasung District Surveillance Unit Kaksing na punna sinduna World Zoonosis Day 2025 ki tharong ngasi Kaksing District ke manung chana leiba wabagai thambal chungya community hall da pangthokre One Health One Future Preventing Zoonotic Outbreaks Together haiba thim da pangthoki bak ngasi ki tharong maduda Chief Medical Officer Mission Director District Health Society Kaksing Dr. Thaudem Rajen na athoiba mithunglen Southern 10th Youth Development Organization ki advisor Maibam Kishore na tharong mapu District Veterinary Hospital Kaksing Veterinary Officer Dr. Sawai Jambojendro District Immunization Officer District Family Welfare Officer Kaksing Dr. Khatrimem Sumati amasung District Surveillance Officer Kaksing Dr. Khagembam Kopeshor na ikai khumnaraba mithung sing oina saru yaki Lions Clubs International District 322D gi makhada leiba Lions Club Kaksing Greater Club number 115761 amadi Lions Club of Kaksing Sugunu gi Lions Year 2025-26 ki thaupugodaba Board of Directors installation gi tharongasi Kaksing Chunang Laikai da leiba representative of Lois Kaksing gi auditorium da pangthokre Lions Club ani gi installation ceremony adu da Lions Clubs International District 322D gi immediate past district Governor
T.S. Keshav Singh, PMJF na Chief Guest Installation Officer, Lions Club Koksing Sugunugi President Dr. P. Krishna Mohan na Presiding Officer, Lions Club International District 322D gi First District Governor Haismani Kumar, Lions Club International John 60 John Chairperson Naurem Uttam Kumar na Guest of Honor Sing Oiki. Ngasigi tharamadu da Lions Club Koksing Greater Secretary Nongmaitem Sunita Amadi, Lions Club of Koksing Sugunugi Secretary Elangbam Joy Anina Club Anishigi, Lion District Year 2025-26 ki Club Report Mayamda Fongdoki. Past District Governor Haismani Kumar Singh, PMJF na Induction Officer Oidina Lions Club of Koksing Sugunuda Nauna Yarokpa Member Manga, Longjam Tiken, Wangkem Brozen, Ketrimayum Surchan, Taunaujam Kumar Amadi, Dr. Yumna Gopal Sanabo Wasak Loki, Lorena Chief Guest Oikiba, T.S. Keshav Singh na Installation Officer Oidina, Lions Club Koksing Lions Club of Koksing Sugunugi Lions District Year 2025-26 ki Board of Directors ki Thaupugadava Singh Khan ki Lions Club Koksing Greater ki Oina Purkhambam Rana Kumar President Yengkom Tikendra na Secretary Naurem Randoni Devina Treasurer Ketrimayum Sarat na Vice President 1 Moyangtem Magona Vice President 2 Rose Hapam na Tel Teacher Ketrimayum Nobon na Lion Temer Oina Thaupuragani aduga Dr. Mayang Lambam Raskumar na Club Administrator Nongmaitem Premananda na Club Membership Chairperson Naurem Munal Maitai na Club LCIF Coordinator Nongmaitem Sunita na Club Service Chairperson Naurem Nomita Devi na Club Marketing Chairperson Oina Thaupuragani hari Lions Club of Koksing Sugunugi Oina Dr. P. Krishna Mohan na President Yumnam Samuremba na Vice President 1 Taunaujam Nava na Vice President 2 Elangmam Joy na Secretary Elangmam Somarendra na Treasurer Dr. Elangmam Chauba Singh na Administrator Colonel Naurem Ranjit na Club Service Chairperson Nomaitem Nimai na Club Membership Chairperson Khomukcham Raju na Club Marketing Communication Mayang Lamam Manglem na Club LCIF Coordinator Mayang Lamam Kumar na Tel Twister Longjam Tiken na Lion Temer Oina Thaupuragani Ade Miyoi Mapan Busu Director Oina Thaupunaba Khankre hari Nomagi Oiba Fact-Based Leaders Singi Consultancy Program Ama Iskon Temple Imphal da Breath for the World Broad Amadi People's Resource Development Association PRDA Bisnupura Khosamana Sinduna ngasi pangthokre Tharamdu da IRAP Editor Pradeep Panjobam PRDA Bisnupura Secretary Longjam Suranjoy Health and Family Welfare Department ki Retired Additional Director Dr. Wahang Bangulapi, Political Analysis, Lehau Thabam Sarat Sharma, Interfaith Forum Manipur ki Convener, Bachaspati Mayum Divyan Sharma, Retired State TV Officer, Dr. Okra Manihar Amadi, Manipur ki Tonganba Mapam Singlagi Lakpa, Fed Leader Kayasu Saruk Yaki ba Singna Ishwagi Masak Oiraba, Dharma ki Luchingba Singi. Luchingba-dagi Ishwarna Taibang Pal asi ing na trick na nungay na hingnaba takpiramba lichat pautak lawbaga loina Manipur gi hauji oriba tanglo leita driba asi athuba matamda loishinduna santi hanjinbinaba amadi khundaminariba jati khudimak nushi chanana lehanbiu haina taibang sembiba mapugi mafamda thoniki Tharamga Marina Pradeep Panjawam na phongdokhibada Nushi Chanana Santi Leina Himinaba Natana Mioiba Ekoina Nungai na Hingnabagi Lambi Late Hariba si Kaminaba Fai Dharma Kuding na Nushi Chanana Hingba Ashina Kwaidagi Fai Hari Maramsina Dharma Amana Amabu Ikai Kumnaba Jati Amana Amabu Ikai Kumnaba Haibasina Santi Laknabagi Kwaidagi Maru Eba Kongtangni Mioiba Ekoisi Yamna Toli Napal Nakanaroi Punba Natana Upai Late Punna Nungai na Himinase Haiki Iskon Temple Imphal gi Sadhu Bhushan Das na phongdokhibada jati kayana punak daminariba Manipurda jati amana jati amagi dharma na lichat singbu ikai khumnarba amata oina khallaba matamda santi oina nungaina hingminaba ngamgani masi taibang sembiba mapuna pinabiba orasano haiki Gujarat ki Bado Daragi Talukada Laiba Gambira Muspur Thongi Section Telakpadagi Gari Kaya Mahisagar Trial that Tasan Kibagi Tadokta Mio Mapan Siri Anan Amasong Badodara District Anibo Samna Haliba Thong Ado Ayuke Traffic Matamda Telak Kibani Matamadu da Truck Ani Bolero SUV Ama Amasong Pickup Ben Ama Punna Gari Mari Lalingai Thong Ado Telak Kibani Uhoba Singna Habida Garishing Aduna Trial Data Sinkidroni that take Pagi Ahoba Makol Amataki. Fire Brigade Teams, Local Police Amasong Badodara District Administration Game Member Todok Topom da Kudakta Changsin Ki Amadi Mi Kambagi Taba Kudakta Lakot Ki Hari.
Rajasthan के चूरू डिस्ट्रिक्ट जगो ट्रेनर जेट अमा कायबगे थौदोक्ता इंडियन एयर फोर्स IAF की पायलट अनि शिरी एयरक्राफ्ट अदु रतंगर टाउन द तासिनखिबनी हारी पुलिस टीम खुदकता मफमदा चंगसिनदुना थीबगी अमसु मी कंबगे थबक लखतखी थौदो अदुगी मतंगदा खुदकता हाइदोखिदे हारी IAF ना पायलट अनि थौदो अदुदा सोकले हाइबगी पाव अदु कंफर्म तौखी IAF ट्रेनर एयरक्राफ्ट अदु नुंतिगी रोटिन ओइना ट्रेनिंग फ्लाइट चथरिङैदा चुरू डिस्ट्रिक्ट की रतंगर टाउन द क्रैश तौखिबनी पायलट अनिमक यामना साथीना सोखी सिविल प्रॉपर्टी अमतदी अमांग आता थोखिदे हारी सनबगी पाव शेख बाबू मचा मेमोरियल ट्रस्ट न स्पॉन्सर तौबा अमदी ऑल मणिपुर फुटबॉल एसोसिएशन न सेंदुना पुन्ना टीम 19 सरू यादुना ग्रुप अनि थोकना खायदुना लमलोंग आर्टिफिशियल टर्फ ग्राउंड सरिबा अनि शुभा प्रीमियर लीग 2025-26 के ngasi sanaki ba ahan ba match ta UCFC Chandal amasung YC Khetri awang lekai anina akan balamba tangduna sanakiba match aduda KIYC Khetri awang lekai na UCFC Chandal bo panjal ani amada maithiba piki amadi ani shuba match oina YSWA utlaw amadi ASUFII mau ani sanakiba match tana ASUFII mau na YSWA utlaw bo panjal ahum anida maithiba piramki All Manipur Body Builders Association Amba Imphal ki register player oiwatana Manipur Police Sports Club ki sanaroi Leksang Tem Kumar Jitna mamang tha June gi tang 13 gi hauraga chotliba tha July gi tang 3 faubada Birmingham Alabama USA da chthaba World Police and Fair Games 2025 ta silver ani bronze ama phanglakle mahakna kg 34 gi category gi bodybuilding master 50 years amadi sports physics master 50 years ta silver ani aduga arm wrestling master 50 years ta bronze medal phanglakhi Leisang Tengkumar Jitna medal ahum larokpa asida All Manipur Bodybuilders Association ambana apemba masung thagatpa phongdokhi District Kang Association Juri Bamna Sinduna Dibong Khunau ki Community Hall ki Kangsangda Kangkhut Mapana Saru Yadun Sanariba First Mixed District Kang Tournament 2025 ki ngasi sanakiba match ta MITL na LECB bu panjal tarukta maithiba pikre hayeng nuthel pung ama tawa matamda Yawol Diga Ichel Club ka sanagani ngasi ge match ta Kangkhut animak kang phajana kang kaptuna sanaki ahanba half mamangda MITL na LECB bu panjal mari ahumda Mangjin thaduna chotki half matungda kangkhut animakna apiba matamda MITL na LECB bu panjal taret tarukta maithiba piki Aroibada maroiba pau amuka hana pizari Central Trade Union na Laibak Sinba Thungna Kauba General Strike Manipur dasu mafam kayada changsinki E-Pau Tengbang Look Manipur na E-Pau Journalist Award 2025 Lanthokre Loinana Gujarat ta thong tektuna gari kaya tural da tasimbage thodok da miyoi mapan siri Matang asida mes paron sanung sa balushin jari mi eng tabiri basingbu amuka hana kurum jari